Sufi Kabi Maulana Muhammad Jalaluddin Rumi Malem Thagasita Leibiramba Lisingamaga Chaniga Taretagina Lisingamaga Chaniga Humdraga Humdoi AD Maulana Jalaluddin Rumi September Gitang Ahom Lisingamaga Chaniga Tareta Afghanistan gi Khurasan gi Balakta Poi Apok Pagiming Bahauddin Wald Kawi Bahauddin Wald Mahi Haiba Mini Mahakpu Ulmagi Sultan Haibadi Ulmagi Akang Ahisingi Ningthau Hairaga Khangdarami Apok Pagiming Momine Khatun Kawi Balki Amirgi Machanupini Bahauddin Waldika Balki Alim Singa Mat Khinarami Maram asidagi mahaki imong manunggi misingka loinana Balk haibati Afghanistan thadok lamlaga Baghdad, Makkah, Madina, Damascus, Aleppo, Malatya, Phauduna, Arjun Kanda Chatkirami. Khongchat asida mahaka lamsing aduki alim singachu unarami. Matungda Arjun Kandagi Kaisheri Sivasho Ligde Landuna Laga Larendada Palami. Madoli Singamaga Chaniga Kunga Mathoidani. Darenda da Mahak Sahi Taret Lairami, Matam Asida, Larendagi Governor Amir Musana, Bahauddin Wald Amasung Machanupa Jalaluddin Rumigi Damakta, Madrasa Amat Charami. Jalaluddin Samari Ningol, Gauhar Khatunga Yumbanaduna Sultan Wald Amasung Alauddin Jelabi Poklami. Larenda da Lairingaida Maulanagi Mama Amasung Manau Nupa Muhammad Alauddin Laikite Matamaduda Seljuk Turki Singi Konung Koniada Wairami Mafamase Science Amasung Art Ki Markaz Haibad Center Wairami Seljuk Ki Sultan Alauddin Kaikobat Amana Bahauddin Wald Amasung Magi Imung Manungi Missing Koniada Lakna Nabakaurami Makoi Koniada Laklami Amasung Mapam Aduda Laiki Maulanagi Mapa Ibungo Bahauddin Wald Koniada October Gitang Taragani Toy Lisinga Magachani Kuntraga Mathoida Taibung Pan Tadoki Mapa Ibungo Laiki Drabamatunga Maming Lairaba Alim Singh Burhanuddin Tirmizi Sirajuddin Aremewi Sadaruddin Koniwi Asinasingba Maulana na Mahi Tamsinbada Tengbangki Maulana na Damascus Amasung Aleppo da Chatuna Awangba Mahi Tamsinki Hairiba Matam Aduda Muslim Dunya da Phaukiba Muhyiddin Ibn Arabiaga Unizaba Pangki Amasung Mangonda Kita Sauki Mangal Fangba Hauki Mapam Adudagi Koniada Halakpada Magi Mingchat Henki Amasung Koniagi Madrasada Satra Kayamuk Maulana Dagi Mahitamki Matamaduta Europe Masa Singna Maulana Giming da Rumi Haibadi Anatolia Gimi Haina Haiba Wahai Ase Tesil Laki Amasung Mahakpu Maulana Jalaluddin Rumi Haina Kangna Bahauraki October Gitang Tara Maga Lising Maga Chani Nifuga Marida Maulana Gi Punchi Kongsat Ki Mayon Hong Banumit Oiki Numit Asida Maulana Koniada Lakpa Sams Tabriz Samsudin Tabrizga Unaba Funky Haidi Matang Si Tongana Equina Wari Ama Amasung Siamaga Haibadi Wari Ama Oina Putoxaduna Adong Mapam the Tamjarake Sams Tabriz Haibadi Sams Tabriz Darbes Amani Mahaka Maulana ga Unakibagi Tanka Adu Aikoina Tongana Tamjage Maulana na Mahaka Unabaki Mahaki Punchi Kongsatki Mayon Hongki Amasung Oja Ama Oina Waiba Toki Samska Maga Numit Kaya Nimuk Sikna Leminaki Matam Khargi Manungda Magi Wakal Hongki Masa Masa Kanki Self Realization Amasung Self Actualization Gi Mato Lombadu Tongki Amasung Allah Bunung Sibag Ipak Tauki Punamado Sams Tabriz Gi Mapandagini Maulana na Sams Tabriz ga Unakiba do Magi Marup Singna Pelamde Amasung Makoi Anibu Khaidok na Law Tawraklami Noma Sams Tabriz Kanghodana Mankirami Maulana na Wazabangam Kai Laikidre Mahagna Mappa Machanupa Sultan Waldpu Damascus Tatharga Sams Poti Halami Machanupana Samska Fangnarami Amasung Mahaka Loinana Halaklami Maulana gi Nungai Zabangam Kai Laikide Maulana na Magi Yoksabigi Kimiyabu Samsta Thajuduna Lohong Birami
matam kharagi matungda misingna mahaki machanupa Alauddin yauna Samski mayokta leiba horaklami. Aikhoina ningsingba yai madudi Samska Maulana Rumi ga unakhraba matungda Maulana gi maphamda achauba ahongba malaki achauba ahongba ase sadharan misinga totna tinaba haksina loinaba adu thadoktuna mapugi maikaida mayon sinkhiba matam laukhiba aduni makoina khangba ngamde madudi mapu mahaki manakta natraga maikaida onsinnaba honnaribado Maulana Rumi gi mapung phaba kamaliyat ki lambida sangsin khribani aikhoina ahale I kal amasung ahale hal gi khinaba ase matang asida lai tasawuf amasung mapan thongi amale batini amasung amale jahiri ani gi khinaba do matang asida uba phanglai amale batini amasung amale jahiri ani punna chatpasingdi tasengnamak sadharan gi punchida gi kharadang naitom taba amasung Allah gi maikei de hena naksinbasi mahuksana oi masi natrabadi pambai ama oina naitom taba gi punsi maren asi natrabadi mahakna kamala thaibadi kurba ilahi phangbagi thak ado mawonda lakte madugi mapung phaba ado mahakna phangba ngamte Sams khangba ngamdaduna haibadi Sams Tabriz da public na haibadi miyam na sadharan misingna yengsilakpa aduda khangba ngamdaduna nongma maphamdudagi mangkhirami thokriba thaudok aduda Maulana khangpham khangdan warami mahak masamak Damascus ta chattuna Sams puthirami phangkhide mahak ningba kaiduna wana halakhi Sams Tabriz ga kaina bagi macha khangna mahakna Diwan-i-Kabir kawbalai ikhi Samski matungda Maulana na sana saba Salahuddin kauba amaga marup oiki Salahuddin sikhibada mahak Allah bulung sibagi chang khangen hengalakhi mahakna magi maming chatlaba lairik masnabi iki matang asida panjaningba amadi Maulana gi maming chatlaba amasung yamna kanaraba lairik mangani makhoising adudi Masnawi Diwan-i-Kabir fi mafi Majalis-i-Sabah Maktubat asini Maulana gi masa soksilakpadagi ana phamungda taduna numit nifoni laikhi Seljuk-ki Sultan Ghiyas-uddin Kaikhu Saru ahum suba amasung Konya-gi nupa nupi punamakna mahakpu seba taurammi December-gi tara taret lising baga chani humdraga humdoida mahaki punsi loikhi Maulana Rumi amasung nungsiba masigi matangda wafam khara thamjari mahak miyoibaga Allahga mari leinabagi atuppa kanglon iba kabini khangba amasung yaukiba mishakni mahak darshan shastragi panditni mahak ki pandamdi nungsibani mahak ki nungsiba ase Allahbu nungsibani amasung mahak ki fazaba kabita di Allah ki damak iba kabitani Maulana Rumi na hai nungsiba haibase napalgi hidakni amasung son tharakpagi maibani mi ado mahagna mahaki fijol nungsibana yomsillabadi mahak masagi oijaba thidaba mi oirei amaromda nungsiba dharmagi machi dingi machi essence ni mi amagi masa nungsibana yomsillaklabadi mahak Allah gi lamdangda changchinba suluki lambida leiraba asengba misakni matang asidadi Rumina punamaki mathaktal lai mahaki sairengna nungsibada ngauraba thawai gi tengthakol tahalli tabiyu tau basi sida magi wari lijariba masina tengthari magi kainabagi chainakhol matamdugi makhoina aibu tau haubi lamlendagi kaklaga purakpa nupa amasung nupi sing kapki aigi tengtha khonjen tabada ningjaki aina aigi thabakse kairaboy aina tamjabada aigi nungsi chaina khol Maulana Rumi gi matamda habida Maulana gi Rumi gi matam ase khajitang panjahan ningi Rumi gi matam muslim marai chai tharakpa matamni habidi tasawuf ki matam loisilakpa amasung din na chatnabigi mawong lorokpa matamni adu tanatana Rajniti ki matang dasu yamna kudong thiningai oiba matamni nongchuplomgi Christian crusader singna takhairakpa amasung nongpoklomdagina Mogol singna takhairakpa ani ki marakta Muslim singi apunba laikhide pumchai chaikhi amasung makoi hainingai leitaba makai sonthaki amasung makoi gi lamchat mangki
masigi mathakta Hasan ibn Sabhana luchingba mi hatpa kangbu Muslim maraktagi thoglakhi asiguma matam asida Muslim bu kanbada haibada asengba din bu kanbada Maulana Rumi na angamba thawdang lawki magi poktak piba mayai challaba saireng singna mayai chelaba saireng singna Muslim singi mangluraba lamsat amasung thawna hanjil hanbada tengbangki magi khuigi maramda mahagna asumna phongdoklammi khanglabadi nahakna masigi nungi artha mayek adu khallunu mayai adu lawsillu tasawuf amasung Maulana Jalaluddin Rumi bu wanglaba tasawuf ki haibada great man of tasawuf haina khangnei mahak sibabu sabi aruz haibada lohongbagi ahing kawi tasawuf ki lamdang da sangsinbada awaba natraga ningba kaibagi mawong leite maduda nungsiba amasung phajaba lei Maulana na hairammi aikhoigi konthong di ningba kairaba mi gi konthong natte mahagna hairamba wa ado English ta hantoklaga tasi come whatever you are come even you are a dualist a Zoroastrian or an idolater here is not the gate of hopelessness come here if you broke your bow 100 times Dr. Muhammad Iqbal na Rumi gi khutoksing paraga magi pir guru Rumi na oiki tasi Iqbal gi sairol matek ama anidang ahanbada Rumi dauna aina Kaabada azan laurure mangondagi aina thawai gi aronba khanglure haukaraba matamgi yawolda mahak haujikki matamgi yawolda aihak Armugan Hijaz ani subada khallu Rumi khongchatki khongloi oina madugi tamak nangbu Allah na magi thaujal phangan bisanu nungsibagi athupa khanghan bisanu atai busu khangbangam han bisanu maramdi Rumi na khangi manung amasung mapalgi khennaba mahake khongpham lengdana lei nungsibagi leimaida makoina mabu taki adubu kanamatana mabu ude magi nungi arthana saji dauna aikhoi wakhal lan na pui makoina mangondagi hakchang lengba tambi makoigi mamit uisilli thawaina jagoi sabada hakchangi jagoina malem koina leihalli thawaigi jagoina nongmodol mabu nikhalli khangba amasung lausing phanghalli thawaigi jagoina phangani asumna nongmodol amasung malem animak Javed Nama Maulana Jalaluddin Rumi akhang kanbada mapa leikhidaba mini afaba sajat chatpa amasung dan tawba magi lamchatni mahak nungsibagi tamak hingki